Matamgi Manipuri Wari channel asibu tabiriba khwai pumnamaku taramna okchari. Ngasi amuk taminarasi Aphaobi mangasuba tangka. Kipinsu nongdambagi wakaldo khangbanina kipinna harai. Aingondadi leitiye adu kaigino. Kasu tawdida sum hangbane masakto nushiyena. Hehehe yade madui nupido nupa yamna koibane. Nangidi aina afaba ama hainadoine. Koige haiba nateda sum nungsi haibani kaino. Ado kona tawraage ai hojik meeting ama leye. Hoi midi Blue Moon Store ge proprietor nina thabak chilamgani. Adui nateba. Handaki anova product gi matangda sum discussion macha ama tawsena tawbane. Phagi tawbane bai. Thamo. Ani the phone thamnakre. Kipin na mamay onthorakpada nongdamba layamdre. Kipin gari so do pairaga mapanda hathu chenthorei. Nongdamba gari manungda tumina phamdana lerami. Kipin ne khartai. Nongdamba wangang kidre. Kipin su nongdamba bu themjinbi. Kipin na kaim khalunse sum chamna hangbo oramasu yai kaino. Aduga mana hainabiyo hairasu aina hainagadaba leite. Aduga asuk kuina nangna pamjariba asuk kuina khanjariba se aisu khangdaba nati aduna mana kaimda tawhaloise nongdamba walan amata nganglamdana mayumda hari adum straight ta magi ka da jangsilli khudakta laisilembida call hekta tawi dambana laisina haw danu siba nongdambagi thamoida laisilembina haw danu siba hairakpaduda mabu nungsi hairini khanjaraga kharo makhaidi nungai thoi adubu magi nungai tabuda aduda amu hanjinki dambana kedorige kem tawdiye ngusidi wakal yamna nungaite kaigino danu siba ngasaido nupi amasung masak kangningduna mogi thonggalda chatlubane aduda laisilembi yam sauningna nangdi nupidugi thonggalda kadoba chatluiba ha dambana aya ngaikho aina haiduisa hanamta tagu yare nangna nupi koiradi aiga tinarose aidi nupi koiba nupaga tinaba talle ngaikhoda aina haiduisa hana fajanamta tako tajaningdre ai thamage Koldo sat kakthaki aduga machinda murum soli. Aina khanbadunine nupi soidana koiramgani khangeba. Aingonda khairineba matam lelineba maigise. Nupi koibadi tinaro hainade ai. Ngarang aingonda gasu nungsibi kaina. Hozukan nupa gaise nupi theba gasam hairi. Yamna hai ai phawbada ngarang kaino makhaleeba. Atai nupi gaidi adum pangtharamgani ko khangeba. Soibu soramgani ne. Aisu nungsigega tawri nongdambasu koldo namdau tawsilei lesilembi sung pai de message amala phone pairo ai asengbodo dum haigeba lesilembi koldo sung pai de sum tawrak manbaduda phone do off thamjili nongdambasu upai leitre message mathang iba horai aina haidebe wase taramagadi nang saubagi mahutta noklamgadabane ofe hangbaga message tharau ko ai ngaramdoine aduga aigi warido fajana ligeba laisilem bisu kauduna phone do off hangde tumba changlagena pung 10 tabagi adwaida room da changlai phone do da kaisu khanjalude off lariba phone do hanglamdana adum tumthaki ngasai nupa ani dugi mong matau do khangning singi aduga nungsibana nupi amagi thongalda masak yengena chatlui haibado adusu khangning singi nupa ani dugi sawong sada dusu ukibagum tawi lingthoiga nongdambaga chatkibado amuk khangning singi laisilembigi mangda nongdambase mana yamna nungsijayena tawrami lingthoiga chatkibaduda laisilembi nungaitana kappi gari da kakhatuna wakal nungaitana gari thauduna lai khanghaudana gari amana mamangda sat laisilembi taibang phawna khanglaw lawrai dadamba laisilembi khanghaudana mathanda phuk hawolai masa matanda mamaido paijeraga yengi keke aso open gumba yawbra haiduna
ꯀꯔꯤꯝꯇ ꯁꯣꯛꯑꯝꯗꯕꯗꯨꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯣ ꯃꯪꯅꯤ ꯍꯥꯏꯕ ꯈꯪꯂꯛꯏ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯃꯊꯟꯇ ꯁꯣꯜꯂꯤ꯫ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯒ ꯗꯥꯗꯝꯕ ꯀꯧꯔꯤꯁꯤꯅ? ꯗꯥ ꯅꯨꯡꯁꯤꯕꯒ ꯅꯨꯡꯇꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯗꯥꯗꯝꯕ ꯑꯣꯏꯅ ꯅꯤꯡꯁꯤꯡꯂꯤꯁꯤꯅ ꯀꯩꯒꯤꯅꯣ? ꯂꯩꯁꯤꯂꯦꯝꯕꯤ ꯐꯣꯟꯗꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈꯤ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯐꯣꯟꯗꯣ ꯀꯣꯏꯊꯤ ꯑꯃꯨꯛ ꯊꯤ ꯃꯣꯟ ꯃꯈꯥꯗ ꯂꯩꯔꯝꯃꯤ꯫ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯐꯣꯟꯗꯣ ꯑꯣꯟ ꯇꯧꯏ꯫ ꯑꯣꯟ ꯇꯧꯕꯒ ꯉꯥꯏꯉꯝꯗꯦ, ꯉꯥꯏꯅ ꯇꯦꯕꯜꯗꯒꯤ ꯏꯁꯤꯡ ꯕꯣꯇꯜꯗꯣ ꯂꯥꯝꯗꯨꯅ ꯏꯁꯤꯡꯗꯣ ꯒꯨꯠ ꯒꯨꯠ ꯊꯛꯆꯤꯜꯂꯤ꯫ ꯑꯣꯟ ꯍꯦꯛ ꯇꯧꯕꯒ ꯃꯦꯁꯦꯖ ꯑꯃ ꯁꯀ꯭ꯔꯤꯟꯗ "ꯑꯩ ꯁꯤꯅꯤꯡꯉꯦꯀꯣ" ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯄꯥꯏꯊꯣꯔꯛꯏ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯏꯁꯤꯡꯗꯣ ꯈꯪꯍꯥ ꯍꯥꯏ꯫ ꯃꯦꯁꯦꯖ 15 ꯃꯊꯪ ꯃꯊꯪ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯃꯦꯁꯦꯖꯇꯣ ꯏꯟꯕꯣꯛꯁꯇ ꯆꯪꯗꯨꯅ ꯃꯊꯪ ꯃꯊꯪ ꯄꯥꯕ ꯍꯧꯔꯛꯏ꯫ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯇꯥꯔꯝꯃꯒꯗꯤ ꯅꯪ ꯁꯥꯎꯕꯒꯤ ꯃꯍꯨꯠꯇ ꯅꯣꯛꯂꯝꯒꯗꯕꯅꯦ꯫ ꯑꯣꯐ ꯍꯦꯛ ꯍꯥꯡꯕꯒ ꯃꯦꯁꯦꯖ ꯊꯥꯔꯛꯎꯀꯣ, ꯑꯩ ꯉꯥꯏꯔꯝꯗꯣꯏꯅꯦ꯫ ꯑꯗꯨꯒ ꯑꯩ ꯋꯥꯔꯤꯁꯨ ꯐꯖꯅ ꯂꯤꯒꯦꯕ꯫ ꯑꯌꯥ, ꯑꯣꯐꯀꯁꯦ ꯁꯨꯡꯍꯥꯡ ꯍꯥꯡꯗꯦꯅꯦ꯫ ꯑꯩꯁꯦ ꯉꯁꯤꯒꯤ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯍꯥꯏꯕ꯫ ꯑꯣ, ꯅꯪ ꯅꯕꯨꯛ ꯌꯥꯝꯅ ꯐꯠꯇꯦ꯫ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯅ ꯍꯦꯛꯇ ꯁꯥꯎꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯂꯩꯁꯤ, ꯑꯩ ꯅꯨꯄꯤ ꯑꯃꯠꯇ ꯀꯣꯏꯗꯤꯌꯦ꯫ ꯏꯕꯥꯅꯤ ꯐꯖꯅ ꯑꯗꯨꯝ ꯇꯤꯟꯅꯁꯦ꯫ ꯑꯩ ꯅꯨꯄꯤ ꯀꯣꯏꯔꯣꯏꯕ, ꯍꯌꯦꯡꯗꯒꯤ ꯆꯠꯆꯔꯔꯣꯏꯒꯦ꯫ ꯑꯩ ꯂꯥꯟꯖꯔꯦꯕ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯃꯦꯁꯦꯖꯇꯣ ꯅꯣꯛ ꯅꯣꯛꯇꯨꯅ ꯁꯨꯝ ꯄꯥꯔꯝꯃꯤ꯫ ꯑꯗꯒꯤꯗꯤ ꯃꯊꯪ ꯃꯦꯁꯦꯖ ꯑꯃꯨꯛ ꯄꯥꯕꯗꯗꯤ ꯃꯃꯤꯠꯇꯣ ꯈꯪꯂꯥꯎ ꯂꯥꯎꯊꯣꯔꯛꯏ꯫ ꯑꯩ ꯂꯥꯟꯖꯔꯦ ꯍꯥꯏꯕ꯫ ꯃꯁꯤꯗ ꯌꯥꯗ꯭ꯔꯒꯗꯤ ꯑꯩ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯅꯣꯏ ꯊꯣꯡꯒꯥꯟꯗ ꯑꯗꯨꯝ ꯂꯦꯞꯄꯒ ꯂꯩꯒꯅꯤ꯫ ꯁꯨꯡꯍꯟ ꯍꯜꯂꯣ꯫ ꯄꯨꯡ 4 ꯑꯗꯨꯋꯥꯏꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯍꯟꯒꯅꯤ꯫ ꯑꯩ ꯂꯥꯛꯑꯦꯀꯣ꯫ ꯅꯪꯒꯤꯁꯦ ꯑꯩ ꯅꯨꯄꯤ ꯀꯣꯏ ꯈꯜꯂꯕ ꯅꯠꯇ꯭ꯔꯣ? ꯉꯁꯤꯗꯤ ꯑꯩ ꯅꯪꯅ ꯊꯥꯖꯗ꯭ꯔꯤ ꯐꯥꯎꯕ ꯑꯍꯤꯡꯁꯤꯃ ꯑꯏꯪꯕ ꯃꯔꯛꯁꯤꯗ ꯂꯩꯒꯦꯕ꯫ ꯅꯪꯅ ꯍꯦꯛ ꯑꯣꯐ ꯍꯥꯡꯕꯒ ꯃꯦꯁꯦꯖꯁꯦ ꯍꯦꯛ ꯄꯥꯕꯒ ꯅꯣꯏ ꯊꯣꯡꯒꯥꯜꯗ ꯑꯩꯅ ꯂꯦꯞꯄꯤꯗꯣ ꯌꯦꯡꯉꯛꯎꯀꯣ꯫ ꯑꯩ ꯁꯤꯅꯤꯡꯉꯦꯀꯣ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯗꯣ ꯎꯅ ꯗꯂꯥꯟ ꯁꯥꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯔꯨꯝꯗꯣ ꯃꯊꯛꯇ ꯑꯣꯏ, ꯃꯗꯣ ꯂꯩꯁꯤꯂꯦꯝꯕꯤꯒꯤꯅꯤ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯃꯥꯒꯤ ꯔꯨꯝꯒꯤ ꯁ꯭ꯋꯤꯆꯇꯣ ꯑꯣꯟ ꯇꯧꯏ꯫ ꯑꯗꯨꯒ ꯎꯒꯤ ꯗꯂꯥꯟꯅꯤꯅ ꯃꯃꯥ ꯃꯄꯥ ꯇꯥꯈꯤꯅꯤ ꯈꯟꯗꯨꯅ ꯕꯦꯔꯦꯟꯗꯥꯗ ꯊꯣꯛꯂꯛꯇꯨꯅ ꯃꯤ ꯂꯩꯕ꯭ꯔꯥ ꯌꯦꯡꯏ꯫ ꯃꯤ ꯂꯩꯕꯗꯤ ꯎꯗꯦ, ꯑꯗꯨꯕꯨ ꯆꯨꯔꯨꯞꯀꯨꯝꯕ ꯑꯃꯒꯤ ꯃꯉꯥꯜ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯉꯥꯟꯕꯗꯤ ꯎꯏ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯀꯔꯤꯝꯇ ꯅꯠꯇꯕ ꯃꯥꯜꯂꯗꯨꯅ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯃꯦꯁꯦꯖ ꯑꯃ ꯇꯥꯏꯞ ꯇꯧꯏ꯫ ꯅꯔꯤꯟꯗꯤ ꯄꯥꯟꯗꯅ ꯂꯥꯛꯀꯅꯤ ꯀꯥꯏꯅ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯇꯣꯞꯄ ꯅꯨꯄꯤꯁꯤꯡꯒ ꯊꯃꯣꯏ ꯄꯦꯠꯊꯍꯟꯈꯤꯕꯗꯣ ꯂꯩꯁꯤꯂꯦꯝꯕꯤꯗꯗꯤ ꯌꯥꯔꯣꯏ꯫ ꯑꯃꯨꯛ ꯍꯟꯅ ꯃꯦꯁꯦꯖ ꯊꯥꯔꯛꯀꯅꯨ꯫ ꯅꯆꯤꯟꯗꯤ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕ ꯉꯥꯡꯕꯗꯤ ꯍꯩꯔꯤꯅꯦ ꯍꯥ? ꯉꯝꯁꯨ ꯉꯝꯃꯣꯏꯗꯕꯗ ꯏꯁ, ꯅꯣꯏ ꯊꯣꯡꯒꯥꯜꯗ ꯑꯗꯨꯝ ꯂꯩꯅꯤ ꯀꯥꯏꯅ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯩꯁꯦ ꯈꯥꯏꯕ ꯌꯥꯅꯤ ꯁꯤꯅꯤꯅꯦ ꯍꯥ? ꯅꯣꯡꯗꯝꯕ ꯃꯁꯥꯁꯨ ꯊꯛ ꯊꯛ ꯅꯤꯛꯂꯦ ꯑꯏꯪꯕ ꯃꯔꯛꯇꯨꯗ ꯂꯩꯕꯒꯤ꯫ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯂꯩꯁꯤꯂꯦꯝꯕꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯐꯣꯟꯗꯣ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯌꯦꯡꯏ꯫ ꯀꯝꯄꯅꯤꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯐꯨꯔꯤꯠꯈꯥꯎꯗ ꯍꯦꯛ ꯍꯥꯞꯆꯤꯟꯈꯤꯕꯒ ꯃꯦꯁꯦꯖ ꯑꯃꯃꯨꯛ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯏ꯫ ꯅꯣꯡꯗꯝꯕ ꯐꯣꯟꯗꯣ ꯂꯧꯊꯣꯛꯀꯦ ꯇꯧꯏ꯫ ꯍꯦꯔꯥ, ꯃꯥꯅ ꯍꯧꯖꯤꯛ ꯀꯩꯁꯨ ꯃꯦꯁꯦꯖ ꯊꯥꯔꯝꯃꯣꯏꯗ, ꯀꯝꯄꯅꯤꯒꯤ ꯑꯣꯏꯔꯝꯅꯤ꯫ ꯂꯧꯊꯣꯛꯀꯦ ꯇꯧꯔꯝꯕ ꯐꯣꯟꯗꯣ ꯑꯃꯨꯛ ꯍꯥꯞꯆꯤꯟꯈꯤ꯫ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩ꯫ ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯃꯦꯁꯦꯖꯇꯣ ꯊꯥꯔꯒ ꯉꯁꯤꯗꯤ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯕꯒꯨꯝ ꯈꯪꯗꯕꯅꯤꯅ ꯃꯃꯤꯠꯇꯤ ꯎꯏꯁꯤꯟꯗꯅ ꯁꯨꯝ ꯂꯩ꯫ ꯁꯣꯝꯗꯅ ꯗꯝꯕꯒꯤ ꯃꯌꯨꯝꯂꯣꯝꯗ ꯀꯝꯗꯧꯔꯤ? ꯃꯄꯥꯂꯦꯝꯕ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯏꯉꯛ ꯉꯛꯅ ꯊꯣꯡꯗꯣ ꯂꯣꯟꯁꯤꯜꯂꯝꯂꯒ ꯇꯣꯏꯂꯦꯠꯂꯣꯝꯗ ꯂꯥꯛꯏ꯫ ꯃꯊꯛꯀꯤ ꯅꯣꯡꯗꯝꯕꯒꯤ ꯔꯨꯝꯗꯨꯁꯨ ꯊꯣꯡ ꯍꯥꯡꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯀꯔꯤꯅꯣ ꯈꯜꯂꯒ ꯀꯥꯈꯠꯂꯛꯏ꯫ ꯅꯣꯡꯗꯝꯕ ꯂꯩꯕ꯭ꯔꯥ ꯌꯦꯡꯂꯨꯕꯗ ꯂꯩꯔꯝꯗꯕꯗꯨꯗ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯊꯥꯗꯣꯏꯕꯨ ꯍꯧꯗꯣꯛꯏ꯫ ꯗꯣꯏ, ꯊꯥꯗꯣꯏ, ꯍꯧꯒꯠꯂꯣꯁꯦ꯫ ꯑꯁ, ꯀꯩꯅꯣ ꯕꯕꯥ, ꯑꯍꯤꯡꯁꯤꯗ ꯃꯄꯥꯟ ꯊꯣꯛꯄ ꯀꯤꯔꯤꯔꯣ? ꯅꯍꯥꯟꯈꯩꯗꯤ ꯅꯊꯟꯗ ꯑꯗꯨꯝ ꯊꯣꯛꯇꯥꯏꯅꯦ? ꯍꯟꯅꯨꯔꯀꯥꯟꯁꯤꯗ ꯅꯊꯟ ꯊꯣꯛꯄ ꯑꯃꯨꯛ ꯀꯤꯔꯛꯑꯅꯨ꯫ ꯌꯥꯔꯦ ꯕꯕꯥ, ꯑꯗꯨꯝ ꯊꯣꯛꯎꯔꯣ꯫ ꯑꯩ ꯌꯥꯝ ꯇꯨꯝꯅꯤꯡꯉꯦꯕ꯫ ꯃꯤꯠꯁꯦ ꯁꯤꯡꯈ꯭ꯔꯗꯤꯅꯦ ꯇꯨꯝꯊꯕ ꯑꯃꯨꯛ ꯌꯥꯔꯔꯣꯏꯕ꯫ ꯏꯍꯦ, ꯑꯗꯨꯒꯤ ꯅꯠꯇꯦꯅꯦ꯫ ꯗꯝꯕꯗꯣ ꯃꯥꯒꯤ ꯀꯥꯗ ꯂꯩꯍꯧꯗꯦ꯫ ꯃꯊꯛꯇꯁꯨ ꯂꯩꯍꯧꯗꯦꯅꯦ꯫ ꯑꯩꯅ ꯀꯣꯏꯊꯤ ꯊꯤꯔꯝꯂꯕꯅꯦ꯫ ꯊꯥꯗꯣꯏꯗꯨ ꯃꯆꯥꯅꯨꯄꯥ ꯄꯜꯂꯛꯄꯗꯨꯗ ꯃꯃꯤꯠꯇꯣ ꯈꯪꯁꯤꯡꯁꯤꯡꯈ꯭ꯔꯦ꯫ ꯀꯩꯕ ꯕꯕꯥ, ꯂꯩꯍꯧꯗꯦꯕ? ꯗꯝꯕꯒꯤ ꯔꯨꯝꯗ ꯑꯅꯤꯗꯨ ꯂꯥꯛꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ, ꯃꯊꯛ ꯃꯈꯥ ꯇꯣꯏꯂꯦꯠ ꯕꯥꯠꯔꯨꯝ ꯀꯣꯏꯊꯤ ꯊꯤ꯫ ꯂꯩꯇꯕꯗꯨꯗ ꯔꯨꯝꯗ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯀꯣꯜ ꯁꯠ ꯇꯧꯁꯤꯜꯂꯤ꯫ ꯁꯣꯝꯗꯅ ꯅꯣꯡꯗꯝꯕ ꯆꯨꯔꯨꯞ ꯃꯆꯩ ꯃꯁꯤꯡ ꯌꯥꯝꯂꯛꯂꯦ꯫ ꯑꯏꯪꯕꯗꯣ ꯈꯥꯡꯅꯕ ꯍꯣꯠꯅꯕꯗ ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯇꯨꯝꯊꯗ꯭ꯔꯤ꯫
Mamit manado walay leiraga lay. Nongdambagi fonda call ama lai. Laisilem-bisu mapalda makhol ama tabugum tawi haiduna mamit manado koyot otlaga karomdano makhol se haiduna koyeng yengi. Amuksu wakal orama lekhanduna tumina amuk lay. Mi amagi khonjel ama amuk pik na tai. Handak ti puk hagotli sum taraga lay kadomdano haina. Nongdambana. Hello, pa, kedorage? Hoy, nangbu kadai da lay no hutsupo. Ay waking chapani pa. Ahing sida, kana chatlino. Mama di pakat pa na lori ne. Engon da isong toroga lay tuna halo. Nungalaga chatlo. As, pa, mama do kem toro hayo, ay hala age ba. Nongdamba message la ambado matamdudo ure, adubu hanbadi ikaidana handre, adubu mana nongmudi soidana khanglakani khalaga message to handana adumak phumdana thamkre. Lembana. Hoi, thuna hala uko, adamaina tawbu hongnabro nangbo. Thadoina amu, kaiduna mana chatlamdo sibo. Lembana. Hera, thaina aina noigi yana kada lakpado. Noi nayamba gaina aiga koina bayadena ayuk nungtiladi unaba phangdrabanina ahingde he unabado nangbu nisinglibro. As, asibu wanena. Haima, aduni ne nasanu para toramdosya. Aiti sum simphada haibaniko toromni toromoi haibade ai khangde. Laisilem-bisu amuka berenda da tholaktuna makholdo tariba maikida amuk yenglai. Hek yengakpaga makholdo lepkhre. Wakalna orama lekhanduna amuk room da changlai. Nongdamba amuk phamduna laikre laisilem-bi tumthaba sungya yate. Machinda murum soli. As, laksula amoida. Hausikanu panabu machinda panghaida harine. Ainaga lakpra kainaga yengnise ainabu hena ngakchakre he. As, kanaba nateda tumthoge. Laisilem-bi machinda panghai haijariba haibaduni. Thamoidadi matum marang hawbagi ihul amadi adumak leiri. Nungsiba mogi geta leigani haikibado leiraboida ningduna laikre tumthaba ngamdre. Minute kun muk leiraga mamitu uisanki tapna tumthaki. Adubo tumthage hek tawbaga thamoi sokna nungsiba sur mayamdagi hena nungsiba awaba mayamdagi hena wabu surda mayekti khangda nganglupagi khonjel do tai. Laisilem-bisu mangakto thangatuna kadomdana haina koithi thijari. Laisilem-bina mayekto laksanba ngamdrabasu surdudi aduki matik nungsiba thamoi sokpa surne haiba khangi. Laisilem-bi khonjenduna semliba surdugi likhundo tapna maikai karomdanu khanduna koithi thiri. Asum thirakpana nungsiba khonjelgi nungsiba awaba surdugi hawraphandudi makhoigi gate ki pillar makhongdagi orami. Laisilem-bi yam ngakpa matawba loinena sonthangnaraba khonjelda. Danusiba. Khanghaude Laisilem-bi kadomdagi kamdongna hawrakiba mitlu pirangno. Mitlu anidagi nungsibana semma pirang marikna tingthong matongi liklagum tapna nujagi thot lauraba khajaida mong hadana sentharaki. Laisil pomai hangdoktuna nungsi saktamdo yengjege. Ingagi nongju saklon lauduna nungsi irik sukhik piro. Ikang thokla thamoi sisu yening amuk chonghanbiro. Minoktuna. Misum haibi thamoi hubi minoktuna. Sumbiramle panglaba thamoi ase. Mani nangdi thamoi hubini thamoi hubi. Sumbiramle panglaba thamoi ase. Laisilgi pomai hangdoktuna nungsi saktamdo yengjage. Ingagi nongju saklon lauduna nungsi irik khikpiro. Ikang thokla thamoi sida yening amuk chonghanbiro. Mani nangdi thamoi hubi. Sumbiramle pangla thamoi ase. Laisilem-bidi surdu khak tapna tabani adubu surduda thamoi songna salakpa surne haiba khangle. Laisilem-bina. Danusiba. Laisilem-bi roomda changsilli. Phone da call tawi anirak ahumlak paikhalakte. Message ama iba hawi. Danusiba phone pairao wari sase. Reply tawrakte.
ꯍꯟꯗꯛ ꯇꯧꯕꯗ ꯄꯥꯏꯔꯛꯇ꯭ꯔꯗꯤ ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯣꯐ ꯊꯝꯈꯤꯕꯁꯨ ꯌꯥꯏ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯄꯥꯏꯔꯛꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯥꯏꯅꯗꯤ ꯈꯜꯂꯤ꯫ ꯔꯤꯡꯗꯣ ꯀꯨꯏꯅ ꯆꯠꯂꯤ ꯑꯗꯨꯒ ꯇꯞꯅ ꯄꯥꯏꯔꯛꯏ꯫ ꯅꯨꯡꯁꯤꯕꯅ, ꯍꯜꯂꯣ ꯗꯥ ꯅꯨꯡꯁꯤꯕ꯭ꯔꯣ, ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯗ ꯂꯩꯔꯤꯗꯣ? ꯅꯠꯇꯦ, ꯑꯩꯗꯤ ꯇꯨꯝꯃꯤꯌꯦ, ꯉꯁꯥꯏꯕꯨꯗꯤ ꯂꯥꯛꯑꯝꯃꯦ꯫ ꯑꯣ, ꯑꯩꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗꯒ ꯂꯩꯅꯤ ꯍꯥꯏꯕꯗꯨꯗ ꯂꯩꯗ ꯂꯩꯔꯕꯣꯏ ꯅꯤꯡꯉꯨꯔꯦ꯫ ꯂꯩꯇꯦꯗ, ꯑꯩꯗꯤ ꯀꯣꯏꯕ ꯑꯣꯏꯅ ꯁꯨꯝ ꯂꯥꯛꯑꯝꯕꯅꯦ, ꯍꯧꯖꯤꯛꯄꯨꯗꯤ ꯌꯨꯝꯗ ꯂꯩꯔꯦ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯕꯦꯔꯦꯟꯗꯥꯗ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯏꯁꯩꯒꯤ ꯃꯈꯣꯜꯗꯨꯁꯨ ꯇꯥꯈꯤꯗ꯭ꯔꯦ, ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯁꯨ ꯎꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯗꯝꯕ ꯂꯩꯁꯤꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯒꯤ ꯈꯔ ꯂꯥꯞꯊꯣꯛꯂꯒ ꯂꯦꯞꯇꯨꯅ ꯂꯩ꯫ ꯂꯩꯁꯤꯂꯦꯝꯕꯤꯅ ꯗꯣꯂꯥꯟ ꯃꯊꯛꯇꯒꯤ ꯆꯦꯞꯊ ꯌꯦꯡꯂꯤꯕꯗꯨ ꯎꯏ꯫ ꯊꯃꯣꯏ ꯃꯥꯁꯨ ꯃꯅꯤꯡ ꯇꯝꯅ ꯅꯣꯛꯆꯔꯤ꯫ ꯂꯩꯁꯤꯂꯦꯝꯕꯤꯅ, ꯑꯣ ꯑꯩꯗꯤ ꯗꯥꯕ ꯃꯥꯜꯂꯨꯔꯦ, ꯃꯤ ꯑꯃ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯂꯩꯕꯒꯨꯝ ꯇꯧꯕ, ꯑꯗꯨꯗ ꯗꯥꯕ ꯑꯣꯏꯔꯗꯤ ꯏꯪꯂꯅꯤ ꯍꯜꯂꯣ ꯍꯥꯏꯒꯦ ꯇꯧꯕꯅꯦ꯫ ꯑꯣ, ꯑꯩꯗꯤ ꯇꯨꯝꯃꯦꯗ, ꯏꯪꯃꯟꯗꯅ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯇꯨꯝꯃꯣ, ꯊꯝꯃꯒꯦꯀꯣ꯫ ꯍꯣꯏ꯫ ꯑꯅꯤꯗꯨ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ꯫ ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯔꯨꯝ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ꯫ ꯅꯣꯡꯗꯝꯕ ꯅꯣꯛꯐꯦꯠꯅꯕ ꯃꯥꯏꯊꯣꯡꯅ ꯇꯨꯡ ꯍꯟꯗꯨꯅ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯔꯨꯝꯗ ꯌꯦꯡꯗꯨꯅ ꯃꯥꯒꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ, ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯏ꯫ ꯃꯃꯥ ꯊꯥꯗꯣꯏ ꯃꯄꯥ ꯂꯦꯝꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯗꯝꯕ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯄ꯭ꯔꯞ ꯆꯪꯈꯤ꯫ ꯂꯦꯝꯕꯅ, ꯉꯥꯏꯈꯣ, ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯇꯤꯛ ꯂꯩꯕꯒꯦꯕ, ꯑꯍꯤꯡꯒ ꯊꯣꯡꯒꯥꯜꯗ ꯂꯦꯞꯅꯔꯨꯏꯗꯨꯕꯣ? ꯑꯩꯗꯤ ꯑꯗꯨꯃꯥꯏꯅꯒꯗꯤ ꯇꯧꯔꯛꯇꯦꯀꯣ, ꯌꯦꯅꯈꯥꯗ ꯑꯣꯏꯅ ꯂꯩꯔꯛꯏ ꯑꯩꯗꯤ, ꯊꯣꯡꯒꯥꯟꯗ ꯂꯩꯔꯗꯤ ꯃꯤꯅ ꯎꯒꯅꯤꯅ꯫ ꯊꯥꯗꯣꯏꯅ ꯑꯃꯨꯛ, ꯕꯕꯥ, ꯅꯪ ꯑꯣꯏꯅ ꯐꯨꯔꯛꯀꯅꯤꯀꯣ ꯉꯁꯤ? ꯅꯣꯡꯗꯝꯕ ꯃꯄꯥ ꯂꯦꯝꯕꯗ ꯃꯤꯠꯆꯤ ꯈꯠꯆꯜꯂꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯃꯃꯥ ꯊꯥꯗꯣꯏꯁꯨ ꯅꯣꯡꯗꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ꯫ ꯅꯣꯡꯗꯝꯕꯒꯤ ꯀꯥꯗꯣ ꯍꯤꯇꯔꯒ ꯊꯥꯔꯝꯂꯒ ꯂꯩꯔꯝꯃꯤ, ꯐꯩꯖꯨꯞꯁꯨ ꯅꯤꯡꯊꯤꯅ ꯁꯦꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯗꯝꯕ ꯃꯃꯥ ꯊꯥꯗꯣꯏꯗ ꯅꯣꯛꯁꯤꯜꯂꯤ꯫ ꯃꯃꯥ ꯊꯥꯗꯣꯏꯁꯨ ꯃꯆꯥꯒꯤ ꯃꯤꯅꯣꯛꯇꯨꯗ ꯁꯥꯎꯕ ꯐꯥꯎꯕ ꯉꯝꯖꯗ꯭ꯔꯦ꯫ ꯃꯆꯥꯗ ꯅꯥꯟꯊꯕꯤꯗꯨꯅ ꯇꯨꯝꯕ ꯑꯣꯏꯅ ꯊꯦꯝꯕꯤꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯗꯝꯕ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯩꯁꯤꯂꯦꯝꯕꯤꯅ, ꯑꯩꯅ ꯈꯟꯕꯗꯨꯅꯦꯕ, ꯑꯩꯅ ꯂꯥꯛꯑꯝꯃꯣꯏ ꯍꯥꯏꯗ꯭ꯔꯥ? ꯑꯩꯅ ꯚꯥꯞꯀ ꯐꯖꯜꯂꯗꯅ, ꯚꯥꯞ ꯐꯕꯤ ꯑꯣꯏꯅ ꯇꯧꯔꯗꯅ꯫ ꯅꯠꯇꯦ, ꯍꯧꯖꯤꯛꯀꯤ ꯏꯁꯩꯗꯨꯕꯨ ꯕꯨꯠꯅꯒ ꯁꯛꯄ ꯑꯣꯏꯔꯖꯥꯠꯂꯅꯦ? ꯚꯥꯞ ꯐꯔꯒ ꯕꯨꯠ ꯊꯣꯛꯑꯦ ꯍꯥꯏꯗꯣ ꯍꯦꯛ ꯇꯧꯔꯦ ꯑꯩꯁꯦ꯫ ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯉꯥꯡꯗꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯟꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯑꯅꯤꯃꯛ ꯌꯥꯍꯧ ꯂꯣꯏꯅ ꯊꯦꯡꯅꯔꯦ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯍꯥꯊꯨ ꯏꯔꯨ ꯃꯥꯏꯊꯖꯔꯤ꯫ ꯍꯦꯛ ꯂꯣꯏꯕꯒ ꯒꯥꯔꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯤ꯫ ꯅꯤꯡꯊꯝꯊꯥꯒ ꯑꯣꯏꯕꯒ ꯒꯥꯔꯤꯗꯣ ꯁ꯭ꯇꯥꯔꯠꯁꯨ ꯁꯠ ꯍꯧꯕ ꯌꯥꯗ꯭ꯔꯦ꯫ ꯏꯁꯧ ꯄꯪꯂꯥꯡꯗ ꯂꯥꯡꯈ꯭ꯔꯦ, ꯉꯔꯥꯡꯗꯒꯤ ꯈꯔꯒꯁꯨ ꯂꯥꯡꯅꯤꯡ ꯂꯩꯕꯒ꯫ ꯄ꯭ꯔꯃꯣꯅ, ꯍꯩꯃꯥ, ꯀꯩꯗꯧꯔꯒꯦ? ꯆꯠꯊꯣꯛꯑꯝꯗꯥꯏꯁꯤꯗ ꯏꯁꯧ ꯄꯪꯂꯥꯡꯗ ꯂꯥꯡꯉꯤꯗꯨꯕꯣ? ꯍꯣ, ꯒꯥꯔꯤꯁꯤ ꯌꯥꯗ꯭ꯔꯦ꯫ ꯐꯖꯅ ꯌꯦꯡꯉꯨꯅꯦ ꯏꯕꯦꯝꯃ꯫ ꯉꯁꯥꯏꯗꯒꯤꯅꯤ ꯌꯦꯡꯉꯤꯁꯦ, ꯑꯩ ꯑꯣꯇꯣꯗ ꯆꯠꯆꯈ꯭ꯔꯒꯦ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯑꯔꯥꯛꯄ ꯑꯣꯇꯣ ꯑꯃꯗ ꯂꯥꯛꯇꯨꯅ ꯀꯣꯂꯦꯖ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯝꯕꯤ ꯆꯠꯄꯗꯁꯨ ꯏꯁꯩꯗꯨꯒꯤ ꯁꯨꯔꯗ ꯅꯥꯀꯣꯡ ꯁꯤꯡꯖꯥ ꯌꯩꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯏꯁꯩꯗꯨꯒꯤ ꯁꯨꯔꯗ ꯇꯥꯎꯔꯒ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡꯗꯝꯕꯁꯨ ꯆꯥꯛꯀ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯀꯣꯂꯦꯖ ꯆꯠꯇꯕ ꯌꯥꯗꯦ, ꯂꯩꯁꯤꯂꯦꯝꯕꯤ ꯎꯅꯍꯧꯗ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯊꯨ ꯂꯥꯛꯏ꯫ 3rd ꯀ꯭ꯂꯥꯁ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯣꯐ ꯂꯩ꯫ ꯗꯝꯕ, ꯀꯤꯄꯤꯟꯗ ꯋꯥꯔꯤꯁꯤꯡꯗꯣ ꯂꯣꯏꯅ ꯂꯤꯔꯤ꯫ ꯃꯣꯏ ꯑꯅꯤꯅ ꯀꯥꯏꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯧꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯂꯤꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤꯁꯤꯡꯗꯨꯒ ꯊꯦꯡꯅꯗꯨꯅ ꯒ꯭ꯔꯥꯎꯟꯗ ꯋꯥꯊꯤ ꯁꯨꯗꯕ ꯍꯧꯔꯛꯏ꯫ ꯉꯁꯤꯗꯤ ꯂꯩꯁꯤꯂꯦꯝꯕꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯤ꯫ ꯑꯁ, ꯉꯔꯥꯡꯗꯤꯅꯦ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯉꯥꯛꯇꯅꯦ ꯑꯩꯅ ꯇꯧꯔꯤꯁꯦ, ꯑꯗꯨꯒꯅꯦ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯌꯥꯎꯈꯤ꯫ ꯊꯥꯖꯅ, ꯀꯩꯅꯣ ꯍꯥꯏꯔꯤꯁꯦ? ꯔꯦꯅꯨꯅ ꯑꯃꯨꯛ, ꯀꯩꯅꯣ ꯍꯥꯏꯔꯣꯗꯅ꯫ ꯅꯣꯡꯗꯝꯕ ꯀꯤꯄꯤꯟꯗꯤ ꯑꯗꯨꯝ ꯈꯪꯉꯤ ꯅꯣꯛꯅꯤꯡꯉꯤꯗꯨꯅ ꯀꯔꯤꯅꯣ, ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯕ꯫ ꯂꯩꯁꯤꯂꯦꯝꯕꯤꯅ, ꯍꯣ ꯑꯗꯨꯕꯨꯔꯣ, ꯉꯔꯥꯡꯁꯦ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯗ ꯅꯨꯄꯥ ꯑꯅꯤ ꯑꯩ ꯂꯨꯝꯕ ꯂꯥꯛꯄ, ꯑꯗꯨꯗ ꯑꯩꯅꯅꯦ ꯅꯃꯥꯏꯗꯨꯗ ꯊꯥꯡꯅ ꯌꯥꯜꯂꯨꯔꯥ ꯍꯥꯏꯕꯗꯒꯤꯅꯦ ꯆꯦꯟꯈꯤꯕꯩ ꯋꯥꯅꯤꯗ꯫ ꯊꯥꯖ, ꯔꯦꯅꯨ, ꯂꯤꯡꯊꯣꯏ ꯁꯤꯊ ꯅꯣꯛꯏ꯫ ꯃꯣꯏꯅ ꯅꯣꯛꯂꯤꯕꯗꯨꯗꯤ ꯂꯩꯁꯤ, ꯀꯤꯄꯤꯟ, ꯗꯝꯕ ꯃꯈꯣꯏ ꯑꯍꯨꯝꯅ ꯅꯣꯛꯄꯅ ꯍꯦꯜꯂꯤ, ꯃꯔꯝꯗꯤ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯊꯣꯛꯈꯤꯕꯅꯤꯅ꯫ ꯑꯗꯨꯒꯅꯦ, ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯍꯦꯛ ꯊꯥꯔꯛꯑꯦ ꯍꯥꯏꯕ ꯅꯨꯄꯥꯗꯣ, ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯤ ꯀꯥꯏꯅꯒ ꯇꯧꯔꯛꯑꯦ ꯍꯥꯏꯕꯗꯣ, ꯗꯦꯝꯗ ꯇꯝꯃꯤ ꯀꯥꯏꯅ ꯍꯥꯏꯕꯗꯣ, ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯂꯥꯛꯀꯅꯤ ꯀꯥꯏꯅꯒ ꯍꯥꯏꯖꯤꯜꯂꯛꯑꯦ꯫ ꯑꯗꯨꯒ ꯑꯩꯅ ꯑꯍꯤꯡꯗꯣ ꯇꯨꯝꯗ꯭ꯔꯤꯕ, ꯃꯥ ꯂꯩꯔꯝꯒꯗ꯭ꯔꯥꯅ꯫
ꯑꯗꯨꯒ ꯃꯥꯗꯤꯅꯦ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯒ ꯂꯩꯔꯝꯕꯩ ꯋꯥꯅꯤꯗ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯅꯨꯄꯥ ꯑꯃ ꯂꯩꯕ ꯃꯥꯜꯂꯦꯅ ꯑꯩꯅ ꯀꯣꯜ ꯇꯧꯔꯨꯕꯅꯦꯕ ꯑꯗꯨꯗ ꯈꯪꯉꯤꯅꯦ ꯊꯥꯖꯅ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁꯦꯡꯕꯒꯤꯕꯨ ꯂꯩꯖꯥꯠꯂꯣ ꯂꯩꯁꯤꯂꯦꯝꯕꯤꯅ ꯀꯥꯏꯗꯩꯅꯣ ꯍꯦ ꯂꯩꯇꯦ ꯂꯩꯔꯗꯤ ꯍꯥꯏꯔꯛꯑꯣꯏꯗ꯭ꯔꯣ ꯔꯦꯅꯨꯅ ꯑꯃꯨꯛ ꯑꯁ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯥꯅꯕꯨ ꯃꯆꯤꯟꯗꯅꯦ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕꯅꯦ ꯊꯕꯛ ꯑꯣꯏꯅ ꯇꯧꯕꯗꯤꯅꯦ ꯉꯝꯄꯣꯟꯇꯦ ꯅꯣꯡꯗꯝꯕ ꯌꯥꯝꯅ ꯍꯥꯏꯗꯣꯛꯅꯤꯡꯕ ꯃꯑꯣꯡꯗ ꯑꯗꯨꯔꯣ ꯀꯤꯄꯤꯟꯅ ꯅꯣꯡꯗꯝꯕꯒꯤ ꯂꯦꯡꯖꯨꯝꯗ ꯁꯠ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯀꯤꯄꯤꯟꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯔꯣ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯏꯁꯩ ꯁꯨꯔꯗꯣ ꯂꯩꯁꯤꯂꯦꯝꯕꯤ ꯉꯥꯏꯍꯥꯛ ꯀꯟꯐ꯭ꯌꯨꯁ ꯇꯧꯗꯨꯅ ꯂꯩ ꯀꯩꯅꯣ ꯋꯥꯔꯤ ꯃꯔꯛ ꯈꯨꯊꯠꯁꯦ ꯈꯜꯂꯒ ꯂꯩꯁꯤꯂꯦꯝꯕꯤꯅ ꯈꯪꯗꯦꯗ ꯁꯨꯝ ꯅꯨꯡꯁꯤ ꯍꯥꯏꯕꯅꯦ ꯃꯌꯦꯛꯇꯤ ꯇꯥꯍꯧꯗꯦ ꯑꯗꯣ ꯊꯃꯣꯏ ꯊꯃꯣꯏ ꯍꯥꯏꯕꯁꯤꯗꯤꯅꯦ ꯁꯨꯔꯗꯨꯗ ꯌꯥꯝ ꯌꯥꯎꯕ ꯃꯥꯜꯂꯦ ꯊꯥꯖꯅ ꯑꯃꯨꯛ ꯍꯩꯁ ꯁꯣꯏꯔꯔꯣꯏ ꯑꯗꯨꯗꯤ ꯅꯨꯡꯁꯤꯕꯅ ꯅꯣꯏ ꯊꯣꯡꯒꯥꯟꯗ ꯂꯥꯛꯑꯒ ꯁꯣꯏꯗꯅ ꯅꯪꯅ ꯃꯥꯒꯤ ꯊꯃꯣꯏ ꯍꯨꯈ꯭ꯔꯦꯅ ꯁꯛꯄ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒꯅꯦ ꯂꯥꯛꯇꯦꯅ ꯍꯥꯏꯖꯟꯕ ꯂꯥꯛꯑꯝꯃꯣꯏꯗ ꯑꯩꯅ ꯀꯣꯜ ꯇꯧꯕꯗ ꯇꯨꯝꯕꯒꯤ ꯈꯣꯟꯖꯦꯜꯅꯦ ꯃꯥꯅ ꯉꯥꯡꯉꯛꯏꯗꯣ ꯑꯗꯨꯗꯤ ꯅꯪꯅ ꯍꯦꯛ ꯍꯦꯛ ꯃꯉꯣꯟꯗ ꯆꯩꯕꯤꯕꯗꯨꯗ ꯂꯥꯛꯇꯦ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯝꯒꯅꯤꯌꯦ ꯍꯟꯗꯛꯅ ꯀꯤꯄꯤꯟꯅ ꯋꯥ ꯑꯃꯨꯛ ꯁꯣꯏꯒꯦ ꯇꯧꯏ ꯃꯥꯗꯣ ꯍꯟꯗꯛꯅ ꯅꯣꯡꯗꯝꯕꯅ ꯑꯃꯨꯛ ꯀꯤꯄꯤꯟꯗ ꯀꯣꯟꯁꯤꯜꯂꯤ ꯅꯣꯡꯗꯝꯕꯅ ꯃꯥꯗꯣ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯂꯩꯁꯤꯂꯦꯝꯕꯤꯅ ꯈꯪꯗꯦꯗ ꯀꯥꯏꯗꯩꯅꯣ ꯀꯣꯂꯦꯖꯁꯤꯗ ꯇꯝꯃꯦ 6th ꯁꯦꯃꯤꯁꯇꯔꯅꯦꯗꯤ ꯍꯥꯏꯔꯛꯄꯅꯦ ꯂꯤꯡꯊꯣꯏꯅ ꯑꯃꯨꯛ ꯑꯦ ꯑꯗꯨꯗꯤ ꯗꯥꯗꯝꯕ ꯍꯣꯏꯒ ꯃꯥꯟꯅꯔꯦ ꯀꯩꯅꯣ ꯑꯗꯨꯗꯤ ꯗꯥꯗꯝꯕꯗ ꯊꯤꯍꯜꯂꯣ ꯊꯥꯖꯅ ꯌꯥꯏ ꯀꯩꯅꯣ ꯅꯣꯡꯗꯝꯕ ꯑꯩꯗꯤ ꯃꯤ ꯃꯁꯛ ꯌꯥꯝ ꯈꯪꯒꯟꯗꯦꯕꯣ ꯑꯗꯣ ꯌꯦꯡꯉꯛꯀꯦ ꯃꯃꯤꯡꯗꯣ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯂꯩꯁꯤꯂꯦꯝꯕꯤꯅ ꯍꯣꯏ ꯃꯥꯅꯦ ꯀꯤꯄꯤꯟꯅ ꯑꯃꯨꯛ ꯍꯣꯏ ꯑꯩꯈꯣꯏ ꯐꯪꯅꯕ ꯊꯤꯕꯤꯔꯛꯀꯦ ꯅꯣꯡꯗꯝꯕꯅ ꯃꯥꯒꯤ ꯁꯦꯛꯁꯟꯒ ꯔꯣꯜꯒ ꯍꯪꯉꯛꯑꯣ ꯇꯜꯂꯤꯗ ꯌꯥꯝ ꯃꯔꯨ ꯑꯣꯏꯕꯗꯤ ꯅꯠꯇꯤꯌꯦ ꯁꯨꯝ ꯃꯁꯛ ꯈꯪꯅ ꯍꯥꯏꯔꯛꯄꯗꯨꯗꯅꯦ ꯑꯩꯁꯨ ꯁꯨꯝ ꯈꯪꯅꯤꯡꯕꯩ ꯋꯥꯅꯤꯗ ꯊꯥꯖꯅ ꯑꯃꯨꯛ ꯑꯁ ꯍꯥꯏꯖꯅꯨ ꯏꯕꯦꯝꯃ ꯌꯥꯝ ꯇꯣꯏꯅ ꯂꯣꯏꯅꯔꯕ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯦꯁꯦꯖ ꯊꯥꯅꯔꯕ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯛꯇꯣꯏꯅꯤꯀꯣ ꯂꯩꯁꯤꯂꯦꯝꯕꯤꯅ ꯍꯥ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯀꯥꯏ ꯑꯩꯅ ꯃꯉꯣꯟꯗꯅꯦ ꯌꯥꯝ ꯊꯤꯅ ꯑꯃꯨꯛꯃꯨꯛ ꯇꯧꯔꯤꯖꯥꯅꯤ ꯉꯔꯥꯡꯁꯨꯅꯦ ꯃꯥ ꯑꯩꯅ ꯃꯦꯁꯦꯖ ꯍꯟꯗꯕ ꯅꯨꯄꯤ ꯂꯨꯝꯕ ꯆꯠꯂꯨꯏ ꯀꯥꯏꯅꯒ ꯍꯥꯏꯔꯛꯑꯦ ꯑꯗꯒꯤ ꯑꯩꯅ ꯁꯥꯎꯅꯤꯡꯗꯅꯅꯦ ꯃꯦꯁꯦꯖ ꯍꯟꯗꯕꯅꯤ ꯇꯣ ꯑꯗꯨꯅꯦ ꯅꯨꯄꯤ ꯂꯨꯝꯕ ꯆꯠꯂꯨꯏ ꯍꯥꯏꯕꯗ ꯁꯥꯎꯅꯤꯡꯕ ꯀꯩꯅꯣꯝꯃ ꯈꯜꯂꯛꯏꯗꯣ ꯀꯩꯅꯣꯝꯃ ꯂꯩꯔꯕꯅꯦ ꯂꯩꯁꯤꯅ ꯍꯥ ꯑꯁꯦꯡꯕꯒꯤ ꯑꯩꯒꯤꯁꯦ ꯀꯩꯅꯣꯝꯃ ꯈꯜꯂꯤꯖꯥꯠꯂꯣ ꯃꯌꯥꯝꯗꯣ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ ꯅꯣꯡꯗꯝꯕꯗꯤ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯒ ꯂꯩꯁꯤꯂꯦꯝꯕꯤꯗ ꯃꯃꯤꯠ ꯄꯦꯅ ꯌꯦꯡꯉꯤ ꯂꯩꯁꯤꯂꯦꯝꯕꯤꯗꯤ ꯅꯣꯡꯗꯝꯕꯅ ꯃꯉꯣꯟꯗ ꯌꯦꯡꯉꯛꯏ ꯍꯥꯏꯕ ꯈꯪꯖꯗꯦ ꯑꯗꯨꯕꯨ ꯂꯤꯡꯊꯣꯏꯅ ꯅꯣꯡꯗꯝꯕꯒꯤ ꯃꯤꯠꯌꯦꯡꯗꯨꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯐꯥꯈꯤ ꯅꯣꯡꯗꯝꯕꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯕꯅꯤꯅ ꯂꯤꯡꯊꯣꯏꯅ ꯗꯥꯗꯝꯕ ꯉꯁꯤꯁꯨ ꯑꯩ ꯊꯤꯟꯕꯤꯕ ꯌꯥꯒꯗ꯭ꯔꯣ ꯍꯥ ꯑꯩ ꯉꯁꯤꯗꯤ ꯐꯔꯛ ꯇꯥꯅꯤꯌꯦ ꯀꯤꯄꯤꯟꯗ ꯊꯤꯜꯍꯜꯂꯣ ꯑꯩ ꯉꯁꯤꯗꯤ ꯊꯕꯛ ꯑꯃ ꯆꯠꯇꯧ ꯂꯩꯌꯦ ꯑꯗꯣ ꯗꯥꯗꯝꯕ ꯊꯕꯛꯇꯣ ꯑꯩꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯒ ꯑꯩ ꯑꯗꯨꯝ ꯊꯤꯟꯕꯤꯔꯝꯃꯣ ꯌꯥꯅꯤꯌే ꯑꯁ ꯌꯥꯔꯣꯏꯍꯦ ꯀꯥꯏꯗꯩꯅꯣ ꯑꯩꯗꯤ ꯃꯤ ꯈꯪꯍꯟꯕ ꯌꯥꯗꯕ ꯊꯕꯛꯅꯦ ꯑꯩꯅ ꯆꯠꯇꯣꯏꯁꯦ ꯃꯌꯥꯝꯗꯨ ꯂꯥꯁ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯆꯪꯅꯔꯨꯔꯒ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯅꯣꯡꯗꯝꯕ ꯀꯤꯄꯤꯟ ꯒꯦꯠꯇ ꯂꯩꯔꯝꯃꯤ ꯂꯩꯁꯤꯂꯦꯝꯕꯤ ꯉꯁꯤꯗꯤ ꯈꯣꯡꯅ ꯊꯣꯔꯛꯄꯗꯨꯗ ꯀꯤꯄꯤꯟꯅ ꯑꯦ ꯂꯩꯁꯤꯂꯦꯝꯕꯤ ꯉꯁꯤꯗꯤ ꯒꯥꯔꯤ ꯌꯥꯎꯗ꯭ꯔꯕꯣ ꯍꯣꯏ ꯗꯥ ꯀꯤꯄꯤꯟ ꯀꯩ ꯂꯝꯅꯣ ꯅꯣꯏ ꯌꯨꯝꯗꯨꯕꯣ ꯈꯪꯗꯕ ꯁꯥꯔꯒ ꯍꯪꯉꯤ ꯄꯣꯔꯣꯝꯄꯥꯠꯇꯅꯦ ꯑꯦ ꯑꯗꯨꯗꯤ ꯅꯣꯏ ꯗꯥꯗꯝꯕꯒ ꯂꯝꯕꯤ ꯄꯨꯜꯂꯦ ꯍꯟꯃꯤꯟꯅꯈ꯭ꯔꯣ ꯌꯥꯅꯤꯌꯦ ꯑꯩ ꯑꯣꯇꯣꯗ ꯑꯗꯨꯝ ꯆꯠꯈꯤꯒꯦ ꯗꯥꯗꯝꯕꯗꯤ ꯂꯤꯡꯊꯣꯏꯅ ꯊꯤꯟꯕꯤꯌꯣ ꯍꯥꯏꯕꯗ ꯊꯕꯛ ꯂꯩ ꯍꯥꯏꯔꯤꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯤꯟꯕꯤꯌꯣ ꯍꯥꯏꯔꯗꯤ ꯂꯤꯡꯊꯣꯏꯅ ꯁꯥꯎꯗꯧ ꯃꯥꯜꯂꯦ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯃꯔꯧ ꯂꯩꯕ ꯋꯥꯍꯩꯗꯨꯗ ꯅꯣꯡꯗꯝꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯟꯐꯝ ꯈꯪꯗꯦ ꯆꯃꯝꯅꯩ ꯃꯥꯒꯤꯁꯦ ꯑꯩ ꯅꯨꯡꯁꯤꯕ ꯍꯧꯔꯛꯏꯖꯥꯠꯂꯥ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯂꯩꯁꯤꯂꯦꯝꯕꯤꯅ ꯅꯣꯡꯗꯝꯕꯒ ꯂꯤꯡꯊꯣꯏꯒ ꯆꯠꯃꯤꯟꯅꯈ꯭ꯔꯒ ꯊꯃꯣꯏꯗ ꯍꯦꯛ ꯍꯦꯛ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯑꯃ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯔꯤꯕꯁꯦ ꯊꯃꯣꯏꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ ꯍꯪꯕ ꯋꯥꯐꯝꯅꯤ ꯅꯣꯡꯗꯝꯕ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯐꯠ ꯇꯧꯈꯤ ꯀꯤꯄꯤꯟꯁꯨ ꯅꯣꯡꯗꯝꯕꯒꯤ ꯏꯪꯒꯤꯠ ꯈꯪꯉꯤ ꯀꯤꯄꯤꯟꯅ ꯃꯥꯒꯤ ꯊꯕꯛꯇꯣ ꯄꯣꯔꯣꯝꯄꯥꯠꯇꯅꯤ ꯆꯠꯃꯤꯟꯅꯈ꯭ꯔꯣ ꯅꯣꯡꯗꯝꯕ ꯂꯝꯕꯤꯁꯨ ꯄꯨꯜꯂꯦ ꯂꯥꯛꯑꯣ ꯂꯤꯡꯊꯣꯏꯅ ꯑꯃꯨꯛ ꯏꯁ ꯑꯩꯁꯨ ꯄꯨꯜꯂꯤꯅꯦꯕ ꯂꯩꯁꯤꯂꯦꯝꯕꯤꯅ ꯑꯃꯨꯛ
ꯂꯤꯡꯊꯣꯏꯒꯁꯨ ꯄꯨꯜꯂꯦ ꯍꯥꯏꯔꯤꯁꯤꯗꯤ ꯂꯤꯡꯊꯣꯏ ꯑꯣꯏꯅ ꯑꯗꯨꯝ ꯊꯤꯟꯕꯤꯔꯣ ꯑꯩꯗꯤ ꯌꯥꯔꯅꯤꯌꯦ ꯑꯣꯇꯣꯗ ꯑꯗꯨꯝ ꯂꯥꯛꯑꯒꯦꯕ ꯅꯣꯡꯗꯝꯕꯅ ꯂꯥꯛꯑꯣꯗꯤ ꯂꯥꯛꯑꯣ ꯉꯔꯥꯡꯅ ꯂꯤꯡꯊꯣꯏ ꯊꯤꯟꯕꯤꯔꯦ ꯉꯁꯤꯅ ꯅꯪ ꯑꯃꯨꯛ ꯊꯤꯜꯂꯝꯂꯒꯦ ꯀꯤꯄꯤꯟꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯀꯤꯄꯤꯟ ꯂꯤꯡꯊꯣꯏꯁꯦ ꯅꯪꯅ ꯑꯃꯨꯛ ꯊꯤꯟꯕꯤꯔꯣ ꯉꯁꯤꯗꯤ ꯂꯤꯡꯊꯣꯏ ꯐꯦꯠ ꯂꯥꯎꯔꯒ ꯆꯠꯈꯤ ꯂꯩꯁꯤꯂꯦꯝꯕꯤ ꯌꯥꯝ ꯕꯤꯠ ꯂꯩꯇꯅ ꯂꯦꯞꯇꯨꯅ ꯂꯩ ꯊꯥꯖꯒ ꯔꯦꯅꯨꯒꯁꯨ ꯕꯥꯏ ꯕꯥꯏ ꯇꯧꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯂꯤꯡꯊꯣꯏꯁꯨ ꯈꯣꯡꯅ ꯁꯥꯎꯅ ꯆꯠꯈꯤꯕꯅ ꯐꯅ ꯁꯥꯡꯅ ꯆꯠꯈ꯭ꯔꯦ ꯀꯤꯄꯤꯟꯁꯨ ꯂꯤꯡꯊꯣꯏꯕꯨ ꯇꯥꯟꯅꯈ꯭ꯔꯦ ꯂꯩꯁꯤꯂꯦꯝꯕꯤꯒ ꯗꯝꯕꯒꯗꯪ ꯉꯥꯏꯔꯦ ꯗꯝꯕꯅ ꯂꯥꯛꯑꯣꯗꯅ ꯂꯩꯁꯤꯂꯦꯝꯕꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯅꯣꯡꯗꯝꯕꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯅꯣ ꯈꯪꯗꯦ ꯅꯣꯡꯗꯝꯕꯒ ꯍꯦꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒꯅ ꯅꯨꯡꯁꯤꯕ ꯅꯤꯡꯁꯤꯡꯂꯛꯏ ꯅꯨꯡꯁꯤꯕꯒ ꯃꯦꯁꯦꯖ ꯍꯦꯛ ꯊꯥꯅꯔꯒꯅ ꯅꯣꯡꯗꯝꯕ ꯅꯤꯡꯁꯤꯡꯂꯛꯏ ꯂꯩꯁꯤꯂꯦꯝꯕꯤ ꯒꯥꯔꯤꯗꯣ ꯇꯞꯅ ꯀꯥꯈꯠꯈꯤ ꯅꯣꯡꯗꯝꯕ ꯅꯨꯃꯤꯠꯇꯨꯒꯤ ꯇꯟꯖꯥ ꯂꯧꯔꯒ ꯂꯩꯁꯤꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯍꯜꯂꯒꯦ ꯃꯇꯥꯒꯨꯝ ꯃꯆꯤꯟꯃꯛꯅ ꯐꯣꯡꯗꯣꯛꯇ꯭ꯔꯕꯁꯨ ꯅꯣꯡꯗꯝꯕ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯏꯁꯩ ꯉꯪꯕ ꯍꯧꯔꯛꯏ ꯂꯥꯏꯔꯦꯝꯕꯤꯔ ꯅꯪꯕꯨ ꯂꯥꯏꯔꯝꯂꯦꯟꯒꯤ ꯁꯥꯌꯣꯜꯂ ꯅꯪꯕꯨ ꯂꯥꯏꯔꯦꯝꯕꯤꯒꯤ ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯅꯣꯡꯗꯝꯕꯒꯤ ꯃꯨꯠꯇꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯗꯨꯃꯛ ꯇꯣꯡꯉꯤ ꯇꯣꯔꯕꯥꯟ ꯎꯈꯤꯗ꯭ꯔꯕ ꯏꯄꯥꯛꯁꯤꯗ ꯅꯥꯏꯇꯣꯝ ꯊꯝꯕꯤꯔꯝꯂꯦ ꯊꯃꯣꯏ ꯍꯨꯕꯤꯅꯤ ꯅꯪꯗꯤ ꯍꯥꯏꯐꯦꯠ ꯌꯧꯁꯤꯜꯂꯤ ꯂꯩꯁꯤꯂꯦꯝꯕꯤ ꯁꯨꯔꯗ ꯍꯥꯏꯐꯦꯠ ꯈꯪꯐꯥ ꯐꯥꯏ ꯑꯗꯨꯒ ꯌꯥꯝꯅ ꯀ꯭ꯌꯨꯔꯤꯌꯣꯁꯤꯇꯤ ꯑꯦꯟ ꯏꯒꯔꯅꯦꯁ ꯑꯣꯏꯕ ꯃꯑꯣꯡꯗ ꯗꯥꯗꯝꯕ ꯅꯣꯡꯗꯝꯕ ꯍꯥꯏꯐꯦꯠꯇꯤ ꯈꯧꯇꯛ ꯆꯥꯏ ꯅꯣꯡꯗꯝꯕ ꯀꯔꯤꯝꯇ ꯈꯟꯗꯕꯤꯗ ꯑꯗꯨꯃꯛ ꯈꯨꯝꯃꯤ ꯑꯗꯨꯒꯤ ꯁꯨꯔꯗꯣ ꯇꯥꯈꯤꯒꯨꯝ ꯇꯧꯔꯦꯕꯣ ꯑꯣ ꯑꯗꯨꯒꯤ ꯏꯁꯩꯗꯣ ꯀꯅꯥꯅ ꯁꯛꯀꯦ ꯁꯤꯡꯒꯔꯗꯣ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯑꯅꯧꯕ ꯃꯥꯜꯂꯤꯕꯨ ꯅꯣꯡꯗꯝꯕ ꯀꯔꯤ ꯈꯨꯝꯗꯣꯏꯅꯣ ꯈꯪꯗꯦ ꯍꯣꯏ ꯑꯅꯧꯕꯅꯦ ꯑꯩꯁꯨ ꯀꯗꯥꯏꯗꯅꯣꯃ ꯇꯥꯈꯤꯕꯅꯦ ꯑꯗꯨꯗ ꯁꯨꯝ ꯆꯤꯟꯗ ꯊꯣꯛꯂꯛꯄꯅꯦꯅ ꯉꯪꯖꯟꯕꯅꯤꯗ ꯑꯅꯤꯗꯨ ꯁꯨꯝ ꯒꯥꯔꯤ ꯑꯗꯨꯝ ꯊꯧꯔꯛꯄꯅ ꯂꯩꯁꯤꯍꯣꯏꯒꯤ ꯂꯩꯔꯛ ꯃꯆꯤꯟ ꯌꯧꯁꯤꯜꯂꯛꯂꯦ ꯂꯩꯁꯤꯂꯦꯝꯕꯤ ꯋꯥꯈꯜꯗ ꯆꯤꯡꯅꯔꯞ ꯇꯧꯕ ꯑꯃ ꯄꯣꯛꯈ꯭ꯔꯦ ꯂꯩꯁꯤꯂꯦꯝꯕꯤꯅ ꯗꯥꯗꯝꯕꯁꯦ ꯏꯁꯩ ꯌꯥꯝꯅ ꯍꯩꯌꯦ ꯍꯩꯇꯦꯗ ꯀꯥꯏꯗꯩꯅꯣ ꯑꯅꯤꯗꯣ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯗ꯭ꯔꯁꯨ ꯃꯔꯧ ꯂꯩꯕ ꯋꯥ ꯈꯔꯗꯤ ꯉꯥꯡꯅꯈꯤ ꯂꯩꯁꯤꯂꯦꯝꯕꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ ꯂꯩꯁꯤꯂꯦꯝꯕꯤꯅ ꯗꯥꯗꯝꯕ ꯂꯩꯍꯧꯔꯒꯦ ꯍꯌꯦꯡ ꯀꯣꯂꯦꯖ ꯂꯥꯛꯇꯣꯏ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯂꯥꯛꯇꯣꯏꯅꯦ ꯑꯣ ꯑꯗꯨꯗꯤ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯂꯩꯍꯧꯔꯒꯦꯀꯣ ꯅꯣꯡꯗꯝꯕ ꯒꯥꯔꯤꯗꯣ ꯊꯧꯗꯨꯅ ꯂꯥꯛꯏ ꯕ꯭ꯔꯦꯛ ꯑꯃꯨꯛ ꯈꯪꯐꯥ ꯐꯥꯗꯨꯅ ꯂꯩꯁꯤꯂꯦꯝꯕꯤꯅ ꯆꯠꯈꯤꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯃꯌꯨꯝꯗ ꯆꯪꯂꯛꯇꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯇꯧꯔꯤ ꯀꯗꯣꯝꯗꯒꯤ ꯋꯥꯈꯜꯅꯣ ꯈꯪꯗꯦ ꯏꯁꯩꯗꯨꯒꯤ ꯁꯨꯔꯅ ꯑꯗꯨꯃꯛ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯄꯨꯗꯨꯅ ꯆꯠꯂꯤ ꯑꯁ ꯁꯤꯡꯒꯔꯗꯣ ꯃꯁꯛ ꯌꯥꯝꯅ ꯈꯪꯅꯤꯡꯉꯤ ꯌꯨꯇ꯭ꯌꯨꯕꯇꯒ ꯐꯪꯖꯥꯠꯂꯣ ꯑꯝꯇꯕꯨ ꯌꯦꯡꯒꯦꯅꯦ ꯊꯃꯣꯏ ꯍꯨꯕꯤ ꯊꯥꯔꯒ ꯁꯔꯆ ꯇꯧꯏ ꯅꯣ ꯁꯔꯆ ꯔꯤꯖꯜ ꯐꯥꯎꯟ ꯑꯗꯨꯃꯛ ꯊꯥꯔꯛꯏ ꯔꯤꯂꯤꯁꯀ ꯇꯧꯗ꯭ꯔꯤꯖꯥꯠꯂꯅꯦ ꯇꯧꯔꯝꯗꯧ ꯃꯥꯟꯗ꯭ꯔꯦꯗ ꯊꯣꯛꯂꯛꯇ꯭ꯔꯤꯁꯤꯅꯗꯤ ꯂꯩꯁꯤꯂꯦꯝꯕꯤ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯒ ꯇꯨꯝꯊꯈ꯭ꯔꯦ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯦꯁꯦꯖ 2 ꯂꯩꯔꯝꯃꯤ ꯀꯣꯂꯦꯖ ꯍꯜꯂꯛꯑꯕꯣ ꯀꯩꯗꯧꯔꯒꯦ ꯔꯤꯄ꯭ꯂꯥꯏꯒ ꯑꯃꯠꯇ ꯄꯤꯔꯛꯇ꯭ꯔꯤꯁꯤꯕꯣ ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯏꯕ ꯍꯧꯔꯛꯏ ꯀꯩꯝ ꯇꯧꯗꯦ ꯄꯣꯊꯥꯔꯨꯕꯩꯅꯦ ꯈꯨꯗꯛꯇ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯏ ꯑꯣ ꯊꯕꯛ ꯆꯤꯟꯕ꯭ꯔꯣ ꯆꯤꯟꯗꯦꯗ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯍꯪꯉꯤꯗꯨꯅ ꯁꯨꯝ ꯍꯪꯕꯅꯦ ꯑꯣ ꯑꯗꯣ ꯉꯔꯥꯡꯗꯤꯅꯦ ꯑꯩꯗꯤ ꯅꯪꯕꯨ ꯃꯥꯜꯂꯨꯔꯦꯅꯦ ꯑꯍꯤꯡꯗꯨꯗ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯗꯅꯦ ꯏꯁꯩ ꯉꯪꯉꯒ ꯃꯤ ꯑꯃ ꯐꯝꯃꯤꯔꯥ ꯆꯠꯈꯤꯔꯥ ꯈꯪꯗꯦ ꯏꯁꯩꯗꯨꯁꯨ ꯁꯨꯔꯗꯣ ꯊꯃꯣꯏꯗ ꯌꯥꯝꯅ ꯄꯥꯜꯂꯤ ꯑꯣ ꯃꯌꯦꯛꯇꯨꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦꯗ ꯊꯃꯣꯏꯗ ꯃꯤꯅ ꯍꯨꯈ꯭ꯔꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯃꯁꯨ ꯍꯥꯏꯌꯦ ꯑꯗꯨꯗ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯔꯣꯜ ꯅꯝꯕꯔꯒ ꯁꯦꯛꯁꯟꯒꯗꯣ ꯍꯥꯏꯔꯛꯑꯣ ꯅꯣꯡꯃꯇ ꯊꯦꯡꯅꯁꯦꯁꯨ ꯌꯥꯗꯦ ꯅꯣꯡꯃ ꯁꯣꯏꯗꯅ ꯑꯩꯅ ꯁꯛ ꯇꯥꯛꯀꯅꯤꯗ ꯑꯗꯨꯗ ꯑꯗꯨꯝ ꯈꯪꯉꯣ ꯑꯁ ꯌꯥꯔꯣꯏ ꯍꯥꯏꯔꯛꯑꯣ ꯍꯌꯦꯡ ꯍꯥꯏꯔꯒꯦ ꯌꯥꯔꯕꯣ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯅꯁꯛꯇꯨꯅ ꯍꯌꯦꯡ ꯌꯦꯡꯒꯦꯕ ꯐꯔꯦ ꯍꯥꯏꯔꯒꯦ ꯔꯣꯜ ꯅꯝꯕꯔꯅ 678 ꯁꯦꯛꯁꯟ C ꯑꯗꯨꯅꯦꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯣꯛꯅꯁꯦꯕ ꯑꯗꯣ ꯂꯩꯁꯤ ꯉꯔꯥꯡ ꯅꯪꯅ ꯁꯥꯎꯔꯒ ꯃꯦꯁꯦꯖ ꯊꯥꯔꯛꯇꯕꯗꯣ ꯑꯩ ꯇꯨꯝꯕ ꯌꯥꯗꯦ ꯑꯗꯣ
ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯅꯪꯅ ꯇꯥꯔꯗꯤ ꯅꯣꯛꯇꯣꯏꯅꯦ. ꯌꯥꯔꯦ ꯌꯥꯔꯦ, ꯅꯨꯄꯤ ꯂꯨꯝꯃꯨꯔꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯈꯥꯏꯔꯛꯇꯣꯏꯗꯣ. ꯑꯁ ꯅꯪꯁꯤꯗꯤ ꯐꯖꯅ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯕ ꯌꯥꯗꯦꯗ. ꯑꯩ ꯐꯖꯅ ꯍꯥꯏꯒꯦ ꯇꯥꯎꯑꯣꯕ. ꯌꯥꯔꯦ ꯌꯥꯔꯦ, ꯇꯥꯖꯅꯤꯡꯗ꯭ꯔꯦ. ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯖꯔꯤ. ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯍꯌꯦꯡ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ.